Cristiano Ronaldo bu kari maramgidamagta YouTube channel ama hangba yahandribano. Malemda asigumlaba chakniba misak ama hairiba chakniba misak asi lupa karur kaya pairaba chakniba asigumlaba lin ama hairiba lin asina maki sikar singbu apangba siduna phaduna chaba climbing fish Ukabi hairiba nga makhal asina karigidamakta Kangphald karaktuna Kuina chatuna leiba ngamlibano asina singlaba interesting oraba fact sing puduna luxury fact number 1 da lobirase malem asida asigumlaba bikyari misak ama hairiba bikyari asi bikyari marakta khwaidagi paisa yamna paiba Mahaki lanthumgi mamangda aikoi swaida paisa paire hainariba miyoi singsu karisu oiraruidaba India dagi Bharat Jain hairiba masagi chahi yankai mari suraba bikyari asina malemda khwaidagi paisa paiba bikyari ni mahak asi India gi financial capital ni hainariba Mumbai da Chhatrapati Shivaji Railway Station amasung Azad Maidan da hokiba chahi nimfu henbasidagi mahakna 10 age oiringi matamdagi chakni bagi thabak asi tawduna laglei hairiba mafam asidagi mahakna nongmada lupa lising ani dagina ani chonga phawba phangba ngammi aduna mahakna tha amada masidagi 70,000 phawba tanba ngammi mahakna chakni bagi thabak asida nongmada pung 10 dagina 12 phawba kaithoki mahakki mamingda Mumbai da karor amaga lakh kun piba flat amasu lei maduda mahakki family amasung macha machu sing thami mahakki dukan ani amasu lei madubu mahakna rent ta santoktuna thammi dukan ani sidagi thagi rent lising 13 su laki aduna mahakna tha amada lakh amadi tanba ngammi mahakki apunba net worth asi 7.5 crore ni haibadi chakni bamak oijarabasu mahakasi paisa yamna paiba chakni bamarakta Mukesh Ambani kumbani mahakki family member singna masigi sinpham asibu toknaba kayaraka naijaki adubu asum hainakhiba kaubanina misakasina sinpham asi makha adum chathaki maraksida mayamgi tanglaba mitkup amakhaktang lakjarage masida uriba lin asigi maming spider tail horn viper kawi masi mahu yamna senba lin amani masi western Iran amasung Iraq border tanaba region singda phangi masigi lin asina mahaki sikar singbu apangbasi duna phatna chai masigi lin asigi atopa lin singdagi top amana lin asigi mamai asi atopa lin sing amana de lin asigi mamai gi aroiba saruk asi hek yengbada mirangum namali lin asigi machu asi maksu camouflage kumbani aduna lin asina lotuna leiraga mirang manba mahaki mamai asibu koileng handuna thammi maduda uchek kumlaba jibana masibu tasengba mirang natraga ate topa tin sing manduna masibu chagadabagi paisalakpa matamda lin asina uchek adubu phatuna chathoki lin asigi masigi mamai asina maram oiraga masigi maming asimaksu spider tail horn viper haina kobani fact number 3 da andak chahigi kumginong ihan hana lakiba matamda miyamna yamna marang kaina phanakhiba nga makhalasi mayamna Ukabi haina ba side banga makhalasini masigi scientific name na Anabas testudinias kawi masigi nga makhalasi Southeast Asia gi lamsing Pakistan India Bangladesh amasung Myanmar na chingma leibak singi fresh water da phangi masi centimeter kunga manga phawba sangi nga na ising da lei aduba masigi nga makhalasidi karigumba matamda di masi ising manungdagi kakhalaktuna masigi masai gup amasung tingkhangumna paliba masong singasi sijinaduna induna Kangphald leiba jiba magumna chatpadi mayamna su thengna biramlagani masina tangai phadana uda phawba kaba ngammi Ukabi hariba nga asina ising sunga yaudana Kangphald pung 6 tagina 10 phawba hingba ngammi adubu hangba yaribadi masigi nga makhalasina Kangphald ising yaudana asuki matik Kuina leiba ngamliba karigeno Ukabi hariba nga asina ising da leiba matamdadi atay to panga gumna gills ki matingna sor holi aduga masina Kangphald kakhalakpa matamda nga asigi gills ki hek mathakta labyrinth haiduna organ ama yauri masigi organ asigi matingna Ukabi na Kangphald pung 6 tagina 10 phawba sor honduna leiba ngamlibani fact number 4 da masi amakhakta panba sagon mayamna unicorn ni haina ba jiba si hujikmaki oinadi malem asida leitre masi yamna kuiraba matam chahi kaya gi mamangda malem asida leirami haina thajanaba sisu imagination amani adubu mayam khangbibra asigumlaba malemda leitaba sa makhal asibu Scotland hairiba leibak asigidamaktadi masi national animal ni fact number 5 ta malemda miyamna khwaidagi yamna pamnaba social media da khwaidagi yamna follower yamna leiba misakasi Cristiano Ronaldo ni Instagram da maki follower 632 lei aduga Facebook tana 170 million lei aduba karigumba matamda mayamna YouTube hangba matamda Cristiano Ronaldo gi YouTube channel asi nongbata thengnakiba leirabra
Masi mayamnasu thengnaramkhiroi aduga Cristiano Ronaldo nasu mahaki YouTube channel ama hangkibasu leitri. Malemda social media da khwaidagi yamna follower leiba misak asina YouTube channel ama hangdribagi maram asi article amagi matung inna Cristiano Ronaldo na YouTube channel ama hangba haibasi YouTube na yahande. Malemda khwaidagi popular oiba miyamna greatest of all time ni haina su hainaba. Naha kayagi inspiration amasu oinariba Cristiano Ronaldo na karigumba YouTube channel ama hangba targati subscriber amadi viewers sing asuki matik yamanbana YouTube crash oibasu yai. Masina YouTube platform da financially yamna burden uhingani. YouTube ki CEO si Neil Mohan ni aduga mahaki chahi ki income asi 45 lakh US dollar ni aduba mayam khangbibra YouTube da khwaidagi yamna subscriber leba misak asi Mr Beast hariba misak asi ni mahaki subscriber 289 million lay aduga mahaki chahi ki income asina 700 million US dollar ni aduna YouTube ki CEO amasung khwaidagi chawba YouTuber magi income ani asi ki khetnaba si masini Mr Beast na mahaki 289 subscriber yobada Jahi tara nithoi khar henbagi matam changki aduba estimate amagi matung inna karigumba Cristiano Ronaldo na YouTube channel ama hangba targadi 200 million henba subscriber di supna tangi jahi ani makhai da lan bangamgani hairi ningsing bayabada 2023 da Ronaldo na TikTok account ama hangki maduda yamna atenba matamda millions kaya gi follower lakpa ngamki aduga maduda mahaki video singsu yamlaba millions kaya gi view phangba ngamki madudagi matam khargi matungda TikTok na specific oiba reason amata pidana Ronaldo gi account asi ban toksinki thodok asida rumor amagi matung inna TikTok na Ronaldo bu ban doriba asi TikTok na Ronaldo bu huge amount pay toba ngamloidabana ni hairi asumna YouTube nasu Ronaldo bu account ama hanghandabani haibasida jumlamgani natraga lalamgani haibagi matangda mayamgi kari mot leibibage video siba nungai biba taragadi like share amasung comment tobio aduga unlimited oiraba amazing facts ingidamakta channel asibu subscribe tobusu kawbigano